ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯝꯐꯝ ꯁꯦꯝꯃꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯐꯝꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯐꯝꯐꯝꯁꯦ ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯑ ꯅꯤꯁꯥ ꯆꯥꯐꯝ ꯑꯣꯏꯁꯜꯂꯝꯕꯁꯨ ꯑꯗꯨꯝ ꯀꯌꯥ ꯑꯃꯅꯤ ꯑꯗꯣ ꯂꯣꯏꯅ ꯇꯦꯛꯎꯔꯦ ꯇꯦꯛꯎꯔꯕꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯜꯂꯛꯏꯅꯦ ꯍꯣꯏ ꯑꯩ ꯐꯥꯏꯅꯥꯟꯁ ꯅꯠꯇꯦ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯑꯩꯁꯨ ꯃꯤꯅ ꯄꯤꯔꯝꯕ ꯆꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯐꯖꯔꯦ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏ ꯆꯥ ꯊꯛꯄ ꯍꯧꯕꯤꯔꯦ ꯀꯟꯅ ꯁꯦꯝꯕꯤꯔꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯅ ꯉꯝꯃꯤꯉꯩ ꯍꯣꯠꯅꯈꯤꯅꯤ ꯐꯖꯔꯦ Hey, yes sir. Okay. Ama akoy famdongi fambo kana subiri. Taje. Nang khadrak madrak taw na saram dham da. Akoy sa na bagi kana tawri. Fambo mayam siem bagi ngasigi. Agi. Rang di matang tau salan. Ale, akoy gi ngasigi yutsingina silangi basida akoy ayarigi sar principana yutsingi sa anthangna ba mateng tawbirei. Akoy ngasigi lekagi tabak matang manau ꯇꯧꯗꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯅ ꯐꯝꯐꯝ ꯁꯦꯝꯃꯤꯅꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯏꯄꯦꯝ ꯍꯧꯔꯁꯤ ꯐꯝꯐꯝꯁꯦ ꯐꯖꯅ ꯅꯩꯁꯜꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯛꯀꯤꯡ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯅꯔꯦ Doing them good.